Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hojing asigi samlappa mariba Pao sing lobirasi ngasi laibak changyengda handakta nongna khankraba BTC gi chief Pramod Boro maipakre House manungda khut thangatnaduna support yengnabada UPPL na luchingba party ahumgi alliance na vote kunlum doi phangduna maipakre adubo hagramana luchingba BPF nadi voice vote na yaroi secret ballot ki khuthangda tawgadabani hairaduna speaker gi manak yongna changsiduna akanba protest tawki ganatantra bu khongoi nabire haina akanba kholaw kya su lawki asumna trust vote loraba matungda so house phambangam dabadagi thabak makha cha thabangam khidre aduga BPF nadi mikhal loraba matungda fawba ballot paper na trust vote tawgadabani haina akanba irang kya sagat ki Mamaithangda BPF na court ki mateng loragani lauthokiba asina BTC council gi charangnaba ngasi su adumak loishinba ngamdana leiri Oil India Limited Oil Duliajan gi official ani handakta kidnap tawkhiba do lal holup alfana ni haibasi mayek sengbaga loinana makhoi ani thadoknabagi damak ransom oina lupa crore kun oil dagi demand tawrakre Panba yai haukiba December gi tang kunithoi lebak pokpa numit oil gi officer ani Sib Sagar gi PK Gogoi amasong Bihar gi Ram Kumar Arunachal gi ngamkhai area da leiba Dayun dagi khulai ningthijana pairaba khutpu amana makhoi animak kidnap tawkhibane Army police amadi paramilitary force singna helicopter fawba sizinaduna ngamkhai area da akanba operation kya changsinuna thirabasu makhoi anibu thiba phangdaduna leiribane ngase Krisak Mukti Sangram Samiti gi Chief Akhil Gogoi thadok nanabagi demand tawraduna Krisak Mukti amasong Satra Mukti Sangram Samitina akanba wakat khongjang changsin gibaga loinana Guwahati Rotary Club ta human chain semduna condition amata yaudana Akhil Gogoi bo thadokadabani haibagi akanba demand tawkhre Pratima Pande Barua Award Natya Silpi Pavitra Rabhada Piragani lauthokre Chahi khudingi asuna piduna lakhiba award ase lakliba December gi tang kuntaretta Pavitra Rabhada khusinaragane Assam Public Service Commission APS in lawba Combined Competitive Examination English ngani tarani pangi result ngasi lauthokre Assam Civil Service ta chamaga kuntramanga Assam Land and Revenue Service ALRS ta yankhaimanga APS ta Nipan, Superintendent of Taxes ta Tara, Superintendent of Excise ta Ama, Assistant Employment Officer Ani, Labor Inspector Tara, Inspector of Taxes Kuntramathoi Amadi, Inspector of Excise Ahum Yauri. Ngasi lauthoki ba Assam Public Service Commission APS na lawba parikya gi result asida Yambem Anand Singh Kauba Assam gi Meithei macha amasu mai paglakre. ACS ta mai paglakhiba punna chamaga kunthramanga gi manungda Anandna yankhai mapan suba position da yaurakhi Yambem Anandga khanana Arambai News Guwahati ga wari sanazabada masina magi anishuba attempt ni hairakhi Parikya sida mahakna optional loina sociology amasung education lowki Anand haurakpadagi hauna afaba satra moina haurakhi Guwahati gi Little Flower School dagi metric ta chada marfunipan aduga Guwahati gi Cotton College dagi Higher Secondary Science ta chada marfumapan phangki Cotton College dagi Physics Honors ka loinana Cotton University gi makhada First Class 7 position da Graduation English ngani tarataruk ta loishinki Mahak masagi chahi kuntaruk sure Yambem Anand Guwahati gi Bakra Prada Laiba Yambem Lal Babu amasung Yambem Ongbi Angaubi Devi gi machanupani Panbayai Yambem Lal Babu Kasar Bon Tarapodagi Horakpani DIG Communication Rank ta Director of Police Communication oina thabaktagi pothaki Anand gi machin manau anine Anand gi mache Lili su Guwahati Medical College tagi MBBS loishalaba matung hauzik college asimakta da dermatology da PG final year da tamlibane Panbayai Lili so Assam Higher Secondary Council lawba 12 Science ta top 10 gi manung chaladuna 8 position lawrakhibane Lagliba Assam gi Assembly mikhal asida karigumba Foreigners Tribunal na foreigner ni lauthoktrabadi NRC da maming yaudраbasu vote thadaba yaragane Asumna miyoi lak taramapan vote thadaba yagadawri Foreigners Tribunal na foreigner ni haina lauthoktrabadi kanagumba miyoi amattagi voting right kakthatpa yaroi haina Election Commission na ngasi hairakre
Kasargi Baskandi Ranipurgi Saknarba Senior Citizen Amasung Sahitya Premi Ngariambam Gaurachandrana Laikidabada Lakipur Ahal Marupna Awaba Fongdorakre Ngasi Lupki President Thoidingzam Dhirendra Namifamapu Oiduna Lakipur Korirol Sanglenda Pangthokiba Mifam Amada Laikidrabagi Thawaina Lairam Lenda Ingna Chikna Layunaba Taibang Mapuda Nizaki Mahaki Punsi Amasung Thabaki Matangda Thoburen Ingudam Binotna Wangangki Ngariambam Gaurachandra Saknaraba Samaj Sevak Amasuni Mahak Lakipur Ahal Marupki Founder President ne Nakal Amaromda Manipuri Sahitya Parisad Assamgi General Secretary su Inglisingamaga Chamapan Humputaretagi Inglisingamaga Chamapan Humbudrani Thoi Pauba Oirami Nehru College Poilapulda Manipuri Subject ki Lecturer Oinasu Chahi Marimuk Thabak Taurami Hairi Matamamada Baskandi Joypur Razabazar Anchalik Committee ki Chairman su Oiramki Lakipur Mahakumagi Athoiba Nagrik Amoinasu Mahakpu Award Piduna Ikai Khumnakrabani Manipur Lengaki War on Drug Phana Phazarabasu Athuba Matamda Achuba Wayal Piba Ngamdrabadi Madugi Wahanthok Leite Athuba Matamda Wayal Chathaba Ngamdragadi Lamdamasigi Mama Oibisingna Achoba Iho Haurakpa Tabani Haina All Manipur Women Social Information and Development Samas Nupi Samas na Hairakli Ngasi Nupi Samas na Thadorakpa Chirol amagi matungina lamdam asigi laikai khuding nisagi makhol oire miyoi kaya nisagi ipakta tawduna leire Manipur lengak na lupa crore na khuzing oiba drug ka konana miyoi kaya phakiba nap amasung police ki miyoi singda gallantry award na chingba piduna ikai khumnakre adubo phakraba miyoi singi mathakta thamliba maral sing matik chaba praman piba ngamdabadagi court na maral leite haiduna rai tarakpa kaya yauriba se angakpani hairakli asumna napki additional SP Brindana mahakna phakiba maroiba misak adu court na maral leite thadokrabanina mangonda pikiba award adu handokpa haibase masagi phidam ngakchaba miyoi amagi thodangni aduga masida lengakna Tuminduna Leithokliba Chumlibra Hainasu Wahang Hanglakli. Nakalamaromda National Identity Protection Council Nipkona Lukhosai Jawamadi Mahaka Loinaba Miyoi Nipan Punna Lupa Crore Kuntaretki Mamal Oigadaba Draka Konana Phakibadu Evidence Amata Putokpangamde Haiduna Charles Kudimak Loktokuna Jail Dagi Tadokiba Lebak Miamna Yabangamloi Hairakli. Nongmagi hingnanabagi driver natraga helper oriba miyoi ani asina chawkraba business asida chenaramgani haibasi thawai panba jibidagina isorna phawba thajaram loi jingnaba si kokhanaba lengakna special court ki order adubu singnaduna athubada high court appeal togudabani natraga tongana investigation togudabani su hairakli Primary Teacher Welfare Association Ad Hoc Committee ki Convener Moirangthem Tombina Paumising da Fongdorakibada Primary Oza Singi Hana Pangliba Pedagi Tathana Panghangani Haina Cabinet na Khanakibadu Order Oina Thokjingeda Khanabiduna Sengdokpio School Phagadhansi Mission gi Thodang Loriba Oza Sing Asida Miraiba Manba Moongda Tolop Hanthana Panghanaba Cabinet na Pass Toribadu Order Thokjingeda Semdokpio Haizarakli Haukiba pung kunmari asida nongna COVID positive oibagi report lakraba awangnupugi state singe manungda Assamda marfutara manga Tripurada tarahumdoi Manipurda nipumapan Meghalayada taranithoi amadi Mizoramda taramangani Asumna haukiba pung kunmari asida Assamda miyoi manga COVID number moiduna laikidre Tripurada ama amadi Manipurda ahumne Asumna Assamda COVID number moiduna apunba laikidabagi masing lisingama supna kumapan yaukre Tripurada Chahumga Marfumathoi, Manipurda Chahumga Nifumathoi, Meghalayada Chamaga Kuntramanga Amadi Mizoramda Nipane. Asumna Indiada Houzik Pawada COVID-19 gi Anoba positive case Lising Tara Teretka Chatret ki Matakta Pankre. Apunba confirmed case masingna crore ama lakh amaga lising nipuni thoini. Active oriba case masingna lakh ani dasmik nipan ani ne amadi apunba laikidabagi masingna lakh amaga lising nipu taret supna nipu taruk henkre ngasigi oin hauzik pawda miyoi chaniga yankhai manga COVID number moiduna hauzik pawda India da laikidre aroibada atopa pawsingda
Delhi ngamkhaida lawmi singi ihole palaitana chathabaga loinana lawmi singna hanjin lenga ka wari sananingdre hairakli adubo ngasi central government na wari sananabagi damak lawmi loop singda chebau pirakhibaga loinana wari sananingbagi amasung lawmi singna thangatliba issue namaki santainaba puraknanabagi apamba amukasu hanna phongdorakre mathangi wari sananabagi damak numit amasung matam lepnanabasu center na lawmi singda haizarakre Cheragasida Confederation of NGOs of Rural India gi mihud khutpu amana farm law bu support tawradana miyoi lakh ahumga lising tarahumdoi gi khutyak yawba wakache ama Agriculture Minister Narendra Singh Tomar da ngarang khusinakre Road Transport amasung Highways Minister Nitin Gadkari na mathang chahi Englishingani kunmathoi gi January amadagi hauna leibaga sida gari pnamaki oina fast tag tangai fadre haina ngasi lauthokre Fast ki matangda kanabasing paladuna masina chathok chasin tawbasingi oina yamnamak kanagani sel pinanabagi damak toll plaza singda leptan leibagi mathau tararoi amadi masina matam yamlaba amadi thawdasu save tawba ngamgani haikre Biodiversity kananabagi yamnamak maroiba khongjang Ladakh ki Sokhar Wetland Complex Ramsar site ta ngasi hapchenkre Ramsar Convention gi makhada international thaki oina nipuni suba maroiba wetland ni hariba Sokhar asi Ladakh ki Changthang region gi manungchana samudra gi imaidagi meter lising mariga chawnga hena wangbada leiba phazaraba pukning huningai oiraba pat amane hariba complex asida samnaba pat ani fresh water start sapuk so amasung achoba hyper saline so kar yauri hariba maphamase endangered species kayagi chaktafam oibane handakta England dagi Nagpur da thunglakiba flight passenger ama covid positive oikre covid positive oiba haibasi anobo wafam di natri adubo haukiba November gi tang kunmanga amasung December gi tang kulhumdoi gi manungda England dagi thunglakiba passenger singi marakta akhanana survey togani haina Maharashtra lengakna haikrabagi matung England dagi Nagpur da thunglakiba passenger asina asumna covid positive oirakpa sida health authority da yamnamak nungnang hanba ama oihallare Maramdi, hariba miyoy asi COVID positive oibagi mathakta coronavirus ki anuba strain na navani haina kana chingnari. Hariba anaba nupasigi throat swab makhathana examination tongnanabagi damak National Institute of Virology Pune da thakre. Panbayabadi, miyoy asi tanatana maki imungi miyoy marisu COVID positive oiba sini. South Asian Human Rights Group South Asia Collective na Pakistan da maroina pikli bi Hindu nupi macha singbu nampuda dharma thokpagi thong sing chathariba si thingdabagi damak Islamabad ki mathakta chairakre minority singi punsida attack tawriba si lep kadabani haibagi demand su group asina tawrakli Panbayai mamangda Human Rights Commission of Pakistan so Englishingani kungi April da puthokiba chahigi reporta pigliba angang sing yauna Hindu amasung Christian sing nampuda dharma olhanbagi wari kya puthokrabane amadi aroibada tentakpa pau khara Meghalaya na UK gi visitor sing changlakpada athingba thamkre India da hojik so mutant established oidre Europe tagi thunglakiba sing Kerala na screening tawba hawkre American million amada vaccine kapkre Al-Badr terrorist mari Jammu Kashmir da phare Home Minister Amit Shah lagliba December gi tang kuntarukta Guwahati da thunglargani aduga mathangi numit habadi December gi tang kuntaret nomaizing numitta mahak Imphal chatkani amadi South Antarctica da ihan hanboina COVID number moiduna miyoi ama laikidre Ngasigi oina di Arambai News Guwahati da Manipuri Pao sandok chaba matang ista loisinjabaga loinana tabiriba singbu amukasu hanna khurumjari